Mahatma Gandhi ne laikidaba numit ka mari lenena leibakasi ki tongan mafamda pangthoknabagum Imphal gi Gandhi Memorial Hall dangase lengakna sinduna Martyrs Day thoram pangthokkhre. Father of the Nation haina khangnariba Mahatma Gandhi ki mitamda Manipur gi Governor Ganesan amadi lengak ki Minister MLA sing loinena tongan ba department ke makok thongba official singna hai laikatuna ikai khumnabu utke. Loinena ayuk pung taraga minute yangkai mapan chap chana siren khongba hauduna Anirak thokna minute amamam siren khongke. Siren khonglengai pungja aduda lambida achat awong thauri bagari amade miyam chapleptuna ikai khumnabusu utke. Martyrs Day thoramaduga mari lenena Governor Ganesan na fongdoklam kibada Mahatma Gandhi ki chamjaba non-violence amade achumbagi damak kidabaga loinena leibak asibu masamaromdom lepchanaba hotnaramba thongna sing adu ngasigi mirolna kaufam thokte tamjaningai oi haiba wafam sing thamke. ये है लेकिन आज स्वराज होने के बाद उनके जीवन से हम समझ सकते हैं कि what we can learn from the history of Mahatma Gandhi ji is that simplicity, swadeshi, satya bolna, sarvodaya, all such things that we can follow from Mahatma Gandhi. We have to.